अहानबदा मरुइबा पाउसिंग स्टेट असिदा पाइखतपा सॉलिड वेस्ट मैनेजमेंट की सिस्टम कांखोंग ओइरे हाइना कैग ऑडिट ना फोंदोकली म्यांमार की इंडो म्यांमार बॉर्डर दा मणिपुर की यावोलोई सिंगा नोंगमै कापनाबदा KNAPDF की कैडर मरी हाटख्रे हाइरी Security forces na lalholok ahum gi cadre ahum fare amasong khutsu khutlai kaya fagatkhre Sina Kaithel gi manungda sajiliba KLA gi bunker khudakta lauthoknaba CU CWC amasong TNFO na khanghalakli amasung state asida census operation postpone taunabagidama United Naga Council na CM da memorandum pisinkhre ISCOM MANIPURI News mityang tabir ba pumna magpuruk sana Shermin na taramok sa bagaloy na napungja si Fobagi maruoy ba pausing sandok na pijari. Matam kuinadagi Manipur gi urban areas singda paikhatliba solid waste management system ase solid waste management rule 2016 gi statutory rules sing ningthina ngak na paikhattaba na maram oiraga hojikti environment risk oire sela na sijinare haina Controller and Auditor General CAG of India gi auditor thengnare hairi report asigi matung inna state asigi urban area singda paikhatliba solid waste management asigi budget prepare tauba mantraga waste management activities singi fund assess sing tangai fadana urban local body ULB singna taugadaba adu taudana leiri System ase paikhatna bahonariba asida solid waste management rule 2016 gi statutory rule sing indana thabak paikhatpana maram oiraga National Green Tribunal NGT na state government da environment compensation oina lupa crore chani pinaba khanghalakre hairi Masigi mathakta tribunal asina Manipur state ki oina leiriba ULB kuntaret na statutory rules sing indaba maram oiraga tha khudingi lupa lakh amamam penalty oina thiduna local bodies singda ahenba financial burden piduna leiri audit ki report asina makhataraduna project ase paikhatpa matamda matam chana shell thadoktabasu thengnari project asigi dama government na waste sing transportation taunabagi dama e-card sing leinaba lupa crore amaga makhai chading tawkhre Hairiba e-card sing asi operate taunaba technical staff sing appointment taudaba na maram oiraga kangkha thang oina andro amasong thobal da taduna leiri hairi paikhatliba thabak sing asigi asoiba sing palladuna report asina hai solid waste management ki thabak sing asida scientific assessment sing taudaba nungtigi hundorakliba waste sing gi quality check taudaba sample sing launaba ULB na mafam taret khangatpargi manungda mafam tarukta waste measure taunabagi weighbridge thamdaba asina waste collection gi data sing ase reliable oidre hairi ngasi ayok pung mangaga minute kuntra rom tarakpa matamda Myanmar gi Kabo tampakta lonaba namli linda khulmanakta gi Manipur gi yawoloi sing ni chingnaba singa yawoloi sing asina India gi proxy army ni hainariba Myanmar da base toba Kuki National Army KNA People's Democratic Front PDF ki cadre singa akan mawongda nongmai kapna khibagi thaudokta KNA PDF ki cadre mari mafam aduda si khibaga loinana militant group sing asige cadre kaya marum asok apan yaukre hairi yamna thajaba yaba pau amagi matung inna ngasi Myanmar gi namli minda khulda thokiba nongmai kapna bagi thaudok adu KNA PDF na mafam aduda operate tauriba Manipur gi yawoloi singi mathakta ahanbo oina nongmai kapsilaktuna attack torakibani
Tungda Manipurgi apunba yawoloising aduna handuna nong may kapoda nakal animakta akan mamawongda nong may kapna bagi tawdok sing thoki pung amamakairom nakal animakta nong may kapna bagi tawdok aduda KNAPDF ki cadre mari mafam aduda siki aduga cadre kharana asok apan yawduna KNAPDF ki cadre singna makhoigi asok pa cadre sing mafam adudagi puduna chatki amadi Manipur yawo lop singna laikhidraba KNAPDF cadre sing adudagi khutlai kayasu fangbangam ki haina pau asina makhatari amaromda ngasi ayu KNAPDF militant cadre singga nongmai kapna bagi thodok aduda Manipur gi yawo lop singi maikaida asok apan amatta yaukidi hairi State Police amasong Central Security Forces singna street asigi tongan bachingna ba mafam singda ngarang chathakiba counter insurgency operation singda ain nathingkraba lal holuk ahum gi cadre ahum faba ngamkhibaga loinana khutsu khutlai kaya su fagar pangam khri hairi official oiba paugi matung inna security forces singna Kakshin district ki Sukuno police station gi manung chanba Singtom area da thiba hombagi thabak sing chathabada ain nathingkraba lal holuk revolutionary people's front People's Liberation Army gi cadre ne haiba elangbam Abinash alias Rakesh chahi kungamathoi hianglam makhalaikai hairiba miyoi asi fabangam ki hairi amaromda ngarang security forces na Imphal district ki Irilbong police station gi manung chanba Irilbong high school manaktagi aina thingkraba lal holop Kanglaipa Communist Party People's War Group KCP PWG gi cadre ni haiba Mutum Ranjan Singh alias Mangal chahi nifutaruk kaubamiyoi asi fabangam khibaga loinana security forces na mangondagi mobile ama amasong scooter ama fagatpangam ki hairi Makhatana security forces singna Sinjome police station gi manung chanba Kanchipur area dagi aina thingkraba lal haulo pripak pro gi active cadre ni haiba Taurem Arun Kumar Singh chahi kuntragani thoi Chanam Sandrok makhalaikai asi fabangam khibaga loinana mangondagi mobile phone amasung Aadhar card sing fagatpangam ki hairi Nakalamaromda Bishnupur district ki Kaibul Lamjau police station gi manung chanba ithing mamang ground area da Bishnupur police amasung Central Security Forces ki apunba team amana chathakiba search operation amada magazine ga loinana 303 rifle ama magazine ga loinana 32mm pistol ama 36 hand grenade ama local da saba bomb ama tongan ba nongmai singi live round tarani thoi insas empty cartridge taramanga amasong bulletproof plate ama fagarpangam ki hairi The Central Working Committee Tangkhul Naga Foothills Organization CWC TNFO Singna Ukhrul District ki manung channa leiba Kunja Singh kungna tariba Sinakaithel Tangkhul Naga Khulmaya nakna Sinakaithel Longter Chingkhong da ain na thingkraba Kuki militant group Kuki Liberation Army KLA gi camp sajiliba asi khudakta lawthokadabani haina loop asina dabi tawrakli loop asina Thadorakpa statement amagi matung inna Sinakaithel Kunja Singna Ingkumja lishing ani taramapanda afaba wakhal lol amaga loinana semkhiba lepland tingpi bung lambi asi haujikti khullasigi tension wang hannabana machak amu oire gamnon amasong Mount Sinai da leiriba Kuki militant singi Designated Kem Singh asidagi kumtharaktuna Sinakaithel khulmanak nakna bunker saduna Kuki militant Singhna Kunja Singh chathok chasin tawbada section haudabadagi thabak Singh chathaduna lakli hairi masigi mathakta lambi asida Kuki militant Singhna ngaihak leitana laktuna nongmai kapa Kunja Singh ki hanba nungtigi oiba punshi Singhda akaiba pinaba chingba mafam Singh leptana chathaduna lakli hairi hairiba lambi asida Kuki militant Singh toina lakpana maram oiraga khulgi Khunja Singhda aki tujungba fauduna mafam adugi santi amasung tangdu leitana leibada yamna chauna akaiba pire hairi KLA gi cadre Singhbu suspension of operations sugi ground rules Singh thugairi haina maral siroduna loop ani asina hai Su da yauriba KLA cadre Singh asi mayekidi su agreement gi matung inna lungtin sub block amasong
Mount Sinai da leiriba designated camp sing da leigedabani KLA gi cadre sing asina sugi ground rules sing thugaiduna chahi asigi March 15 dagi hauduna sina kaithel khulmaya nakna nongmai kapthorakpagi thaudok sing asina khunja sing mipaiba pokhanbatanatana KLA gi cadre sing asina Government of India Manipur government ga sign taunariba su agreement fong na violate tawri haiba takpani hairi KLA gi cadre sing na sina kaithel khulmaya nakna chathariba violence oiba thaudok sing asina khunja sing na lauda kumduna mahai marong thaba chatpa lalol itik tauba sasan sen bachatpa kinare hairi KLA gi thawong asi sathiba humanitarian amasong security issues sing oirakli haina loop ani asina fongdorakli hiramasiga mari lenana sina kaithel khunja sing na khul asigi manak nakpada deploy tawriba Fort Maha Regiment gi authorities sing na khulmaya nakna sajiliba KLA gi bunker asi lokthokpinaba haiduna lakhi adubu haujik fauba tabidana leidi asina maram asina oiraga khunja sing amuka hena akiba pokhalle hairi haujik oiriba fibam asida CWC amasung TNFO na sina kaithel khulgi akoibada Shanti amasung normalcy hanjunnabagi damak manak nakpada sajiliba KLA gi bunker asi street amasung central government akhanaba mityeng changduna lokthoknaba honabiyo karigamba bunker asi lokthoktraba taragadi matungda thoklakpa afafattagi daita asi government singna pugadabani haina loop ani asigi cherol asida phongdorakli Manipur state ki oina achumba census thamnaba amasung niyom chumna census enumeration sing pangthoknaba gidamak haujik Manipur state ki oina mangda taduna leiriba maru oiba issues sing loisindriba fauba census ki exercise sing postpone taunaba state government da United Naga Council na taksinkhre UNC na Chief Minister Yumnam Khemchan Singh da pisinkeba memorandum aduda state asida lepa leitana ain kaina changsilakliba illegal immigrants sing asi khandoklaba matung state asigi citizens sing verification tawba chungani masigi damak state asida National Register of Citizen NRC tawduna illegal immigrants sing masak khandokpa mathautai maramdi karigumba illegal immigrants sing asi census ta yausin kiba taragadi state asigi demography da chauna kairakpa yai amadi census ki exercise asi achumba results sing purakpa ngamloi hairi state asida matam sangna kanglop ki irang asina miyoi lishing kaya irang da mayum mai kai sing mai thaduna manghan takhan khibadagi displaced oiduna relief camp sing da leiriba cherak asida census exercise tawba asi achumba khongthang oiroi haujik violate oiba mawongda leiriba Manipur gi situation asida census pangthoklabadi achumba data sing fangbangam loi amadi kariguma census ki aranba data sing fanglaklabadi state asida makhatana community sing gi marakta nungsinadaba hengalaktuna irang thoklakpa yabagi oithokpa lei hairi masigi mathakta solution puraktriba district rollback ki issue asina maram oiraga Naga singi sentiment sing wangna leiriba mafam singda census ki exercise sathaba matamda miyam gi hausoidana lakani maramasina census exercise tawbagi pandam asi fangdaba yai hiramasi yengsillaga chief minister na state asigi oina mangda taduna leiriba issue sing solve tawraba matungda census pangthokpa haiba asi miyam gi apambani haina UNC gi memorandum aduda palli Tha asigi tara humdoida street asigi chief electoral officer na 53 Thanlon STAC ki oina pangthokadauriba by election ga mari lenana Fairjol district ki DC office cha EVM VG sing ahan bagi oina check taunabagi damak district asida function tauriba national amasung state political parties sing na tha asigi kul humdoidagi kunmanga fauba Fairjol district ki deputy commissioner ki designated FLC hall ISIL gi authorized engineer singaloinana EVM sing amasung VVPAG sing first level checking pangthok kadoriba sida Sarukyanaba district election officer Mangnumam sing IAS na official oiba notification ama thokre EVM sing amasung VVPAG sing checking tawbagi thabak asi hairiba numit sing asigi ayuk pung 8 dagi numidang wairam pung 8 fawba chathagani Hairiba checking asigi damak district asida function tauriba state amasung national political parties singi president natraga
Secretary Singna party represent tauba mioi ani tharaktuna checking tauba asida saruk yaranaba khanghalakli amadi checking tauba asida saruk yagadawriba political party gi representative Singna mobile phone camera spy pen na chingba electronic device pusinbagi athingba thamli hairi lusilapada maru eba pau amuka hanna State asida paikhatpa solid waste management system kangkhong oire haina kak audit na phongdorakli Myanmar gi Indo-Myanmar border da Manipur gi Yawoloi Singa nongmai kapna bada KNAPDF ki cadre mari hat khre hairi Security forces na lal holop ahum gi cadre ahum fare amasong khutsu khulai kaya fagat khre Sina kaithel gi manung da sanjiliba KLA gi bunker khudakta lauthoknaba CWC amasong TNFO na khanghalakli amasong state asida census operation postpone taunabagi dama United Naga Council na CM da memorandum pisinkhre Pungja sifawbagi oinadi ISCOM na sandokchaba Manipuri News matang asida lojare makhataba pawgi dama ISCOM umit yengtaduna lebiyo